ꯑꯩꯅ ꯅꯥꯎꯔꯦꯝ ꯕꯕꯥꯒꯤꯅ ꯅꯥꯎꯔꯦꯝ ꯕꯤꯔꯦꯟ ꯁꯤꯡ ꯃꯃꯥꯒꯤꯅ ꯅꯥꯎꯔꯦꯝ ꯕꯤꯔꯦꯟꯆꯧ ꯑꯗꯨꯒ ꯑꯩ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗꯒꯤꯅꯤ KG1ꯗꯒꯤꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯄꯤꯌꯥꯔꯤꯡ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯑꯦ ꯑꯗꯨꯒ 11 ꯇꯨꯌꯦꯜꯞꯅ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯧꯕ ꯁꯤꯒꯤ ꯄꯣꯖꯤꯁꯟ ꯂꯦꯞꯄꯁꯦ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟꯃꯛ ꯂꯦꯞꯄꯅꯤꯗꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯃꯥꯔꯛꯇꯤ ꯈꯔ ꯈꯤꯇꯪ ꯑꯣꯏꯅ ꯍꯣꯠꯅꯈꯤꯕ ꯍꯥꯏꯔꯣ ꯈꯤꯇꯪꯗꯤ ꯋꯥꯡꯅ ꯂꯥꯛꯀꯗꯧꯔꯗꯤ ꯊꯥꯖꯕꯅꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟꯃꯛ ꯌꯥꯎꯒꯅꯤꯗꯤ ꯊꯥꯖꯔꯨꯗꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯗꯩꯀꯣ ꯁꯨꯃꯥꯏꯅ ꯇꯥꯡꯉꯦꯕꯀꯣ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯁꯨꯃꯥꯏꯅ ꯊꯣꯛꯄꯁꯦ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅ ꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯀꯣꯛ ꯇꯥꯔꯀꯥꯟꯗ ꯅꯉꯣꯟꯗ ꯐꯥꯎꯕ ꯐꯤꯜ ꯑꯃꯈꯛ ꯂꯩꯅꯦꯕꯀꯣ ꯀꯩꯀꯩꯗꯤ ꯐꯥꯎꯔꯦ ꯁꯔꯀꯥꯔ ꯁ꯭ꯀꯨꯜꯗ ꯑꯣꯏꯖꯔꯁꯨ ꯑꯩꯅ ꯑꯣꯖꯥ ꯃꯈꯩꯅ ꯍꯣꯠꯅꯕꯤꯕ ꯑꯗꯩ ꯑꯩꯒꯤ ꯀꯀꯥꯅꯁꯨ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯅ ꯍꯣꯠꯅꯖꯅꯤꯡꯅ ꯑꯩꯅ ꯐꯪꯉꯦ ꯌꯥꯝ ꯍꯔꯥꯎ Tadi kredit kala pingi. ꯀ꯭ꯔꯦꯗꯤꯠ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯀꯀꯥ ꯑꯃꯁꯨ ꯑꯩꯒꯤ ꯏꯃꯝꯆꯥꯗ ꯄꯤ ꯃꯣꯏꯕꯥꯅꯤꯅ ꯌꯥꯝ ꯍꯣꯠꯅꯕꯤꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡ ꯕꯕꯥ ꯃꯃꯥꯁꯨ ꯄꯤꯅꯤ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯕꯨ ꯇꯥꯛꯄꯤꯗꯅ ꯑꯩꯈꯣꯏ ꯑꯣꯖꯥ Baik, kali itu jalan itu kan. ꯑꯩꯒꯤ ꯀꯀꯥ ꯑꯣꯖꯥ ꯔꯥꯃꯦꯁꯣꯔ ꯀꯃꯔꯁꯀꯤ ꯑꯣꯖꯥꯅꯤ ꯑꯗꯨꯒ ꯏꯃꯝꯆꯥꯒꯤꯅ ꯌꯦꯡꯈꯣꯝ ꯏꯕꯦꯝꯆꯥꯗꯒꯤ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯁꯦꯅꯥꯄꯇꯤ ꯂꯩꯀꯥꯏꯗꯒꯤ ꯇꯨꯌꯦꯜꯞꯀꯤ ꯂꯣꯏꯔꯦ ꯑꯗꯒꯤ ꯇꯨꯌꯦꯜꯞꯀꯤ ꯃꯊꯪꯗ BA ꯇ꯭ꯔꯥꯏ ꯇꯧꯒꯦ ꯈꯜꯂꯤ BA ꯀꯃꯔꯁ ꯀꯣꯑꯣꯄꯔꯦꯇꯤꯚ Maka tahu sini. ꯐꯔꯁꯇꯗꯤ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯗꯤ ꯇꯧꯕꯅꯤ ꯑꯗꯨ ꯀꯣꯂꯦꯖ ꯆꯞ ꯆꯥꯕꯤꯗꯨꯗꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯦꯝ ꯇꯧꯏ SCCA ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯅꯉꯣꯟꯗ ꯐꯤꯜ ꯑꯃ ꯊꯦꯡꯅꯅꯦꯕ ꯁꯝ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯥꯜ ꯂꯩꯔꯤꯕꯅꯤꯅ ꯅꯉꯣꯟꯗ ꯀꯩ ꯆꯩꯊꯦꯡ ꯄꯤ ꯀꯩꯀꯥꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯁꯨꯝ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯩꯉꯥꯛꯁꯤꯗ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗꯨ ꯌꯥꯝ ꯇꯨꯌꯦꯜꯞ ꯍꯦꯛ ꯇꯝꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯥꯟꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯉꯝꯈꯤꯗꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯑꯩꯈꯣꯏꯗꯁꯨ ꯂꯥꯟꯁꯤ ꯇꯧꯁꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕ ꯑꯋꯥꯕ ꯐꯥꯎꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥ ꯉꯝꯗꯕꯗꯩ ꯑꯩꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯆꯦꯟꯗꯨꯅ ꯂꯩꯐꯝ ꯂꯩꯇꯔ ꯂꯩꯕ ꯃꯌꯥꯝꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯌꯥꯝ ꯋꯥꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯅ ꯂꯥꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯍꯟꯅꯤꯡꯉꯦ ꯅꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯣ ꯕꯕꯥꯅ ꯀꯔꯤ ꯇꯧꯏ ꯃꯃꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯑꯩ ꯕꯕꯥ ꯔꯤꯇꯥꯌꯔꯠ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯅꯤ ꯑꯗꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯂꯧꯁꯤ ꯄꯥꯠꯇ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯝ ꯌꯨꯝꯗꯁꯨ ꯂꯩꯇꯦ ꯂꯧꯗ ꯑꯣꯏꯅ ꯃꯃꯥ ꯃꯣꯏꯕꯥꯅꯤꯃꯛ ꯌꯨꯝꯗ ꯂꯩꯇꯦ ꯂꯧꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅ ꯂꯩ Ada sih naruh kiano. Mana kasu. ꯑꯩꯒꯤ ꯏꯆꯤꯟ ꯑꯩꯈꯣꯏ ꯑꯅꯤ ꯑꯩ ꯏꯕꯨꯡ ꯑꯃꯒ ꯑꯩꯒ Lu naruh kayak itu. ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯕꯛ ꯑꯗꯨꯝ ꯇꯧꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯕ ꯍꯧꯒꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯪꯅ ꯄꯤꯅꯤꯡꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖ ꯑꯃ ꯂꯥꯟ ꯀꯌꯥ ꯀꯩꯅꯣ ꯇꯧꯕꯗ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨꯗ ꯏꯁꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯈꯜꯂꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯥꯛꯑꯁꯨ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯕ ꯉꯝꯅꯕ ꯏꯁꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨꯗ ꯑꯗꯨꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯁꯣꯏꯕ ꯑꯃꯗꯤ ꯂꯩꯒꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯇꯧꯅꯕ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯒꯟꯕ ꯑꯩꯁꯨ ꯃꯔꯛ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯍꯟꯗꯛ ꯇꯨꯌꯦꯜꯞ ꯄꯥꯕꯗꯒꯤ ꯁꯣꯏꯕ ꯈꯪꯕꯩ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯁꯨꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯏꯁꯥꯗ ꯆꯥꯡ ꯅꯥꯏꯅ ꯄꯥꯕꯒꯤ ꯍꯩꯅꯕꯤꯗꯨ ꯂꯩꯍꯟꯅꯤꯡꯉꯤ ꯅꯣꯏ ꯀꯃꯔꯁꯀꯤ ꯀꯣꯆꯤꯡꯒꯨꯝꯕꯗꯤ ꯇꯧꯕ꯭ꯔꯥ ꯅꯪ ꯇꯣꯉꯥꯟꯅ ꯏꯁꯄꯤꯁꯦꯜꯂꯤ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯈꯛ ꯅꯠꯇꯕꯤꯗ ꯀꯣꯆꯤꯡꯁꯤ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯀꯀꯥ ꯑꯣꯖꯥ ꯔꯥꯃꯦꯁꯣꯔꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯁꯤ ꯕꯤꯖꯤꯅꯦꯁ ꯑꯋꯥꯠꯄ ꯀꯩꯀꯩ ꯀꯀꯥꯅ ꯌꯨꯝꯗ ꯑꯗꯨꯝ ꯇꯥꯛꯄꯤ ꯇꯣꯉꯥꯟꯕ ꯏꯀꯅꯣꯃꯤꯛꯁꯀꯤ ꯀꯣꯆꯤꯡ ꯃꯇꯦꯛ ꯑꯃꯈꯛ ꯇꯧꯋꯦ ꯑꯗꯨ ꯐꯖꯅꯗꯤ ꯇꯧꯕꯤꯗ꯭ꯔꯦ ꯑꯗꯨꯝ ꯀꯣꯆꯤꯡ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯌꯥꯕꯒꯤ ꯄꯣꯠꯇꯤ ꯂꯩꯕ꯭ꯔꯥ ꯏꯁꯥꯅꯕꯨ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯍꯦꯛ ꯉꯝꯃꯤꯗ ꯌꯨꯝꯗ ꯏꯁꯥꯅ ꯂꯥꯏꯔꯤꯛ ꯁ꯭ꯀꯨꯜꯗ ꯇꯥꯛꯄ ꯑꯣꯖꯥ ꯃꯈꯩꯅ ꯇꯥꯛꯄꯗꯣ ꯑꯗꯨꯝ ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯔꯒ ꯑꯗꯨꯝ ꯐꯖꯅ ꯇꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯏꯁꯥꯅ ꯆꯥꯡ ꯅꯥꯏꯅ ꯅꯣꯡꯃꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯥꯈꯤꯕꯗ ꯑꯗꯨꯝ ꯉꯝꯕ ꯄꯣꯠꯅꯤ